নমস্কার সবাইকে। আমাদের মণিপুরীরা কিভাবে উলের মাফলার বুনন করে তা এক পলক দেখে নিন আমার এই ভিডিওটির মাধ্যমে। মিটেই ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯁꯥꯕ ꯎꯜꯒꯤ ꯃꯐ꯭ꯂꯔ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯥꯏꯕꯗꯤ ꯃꯐ꯭ꯂꯔ ꯑꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯐꯤꯔꯥꯜꯒ ꯃꯆꯨ ꯃꯥꯟꯅꯅ ꯁꯥꯕꯅꯤ꯫ ꯗꯤꯁꯦꯝꯕꯔ ꯊꯥꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯚꯤꯛꯇꯣꯔꯤ ꯗꯦ ꯑꯣꯏꯕꯅ ꯚꯤꯛꯇꯣꯔꯤ ꯅꯤꯡꯇꯝꯕ ꯅꯠꯇꯦ ꯂꯥꯟ ꯉꯝꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯇꯝꯁꯦ ꯏꯪꯁꯨ ꯏꯪꯕꯅꯤꯅ ꯑꯁꯤ ꯃꯇꯝꯁꯦ ꯃꯐ꯭ꯂꯔꯁꯦ ꯌꯥꯝꯅ ꯁꯤꯠꯂꯤ꯫ ꯎꯜꯒꯤ ꯃꯐ꯭ꯂꯔꯅꯤ ꯑꯩꯈꯣꯏ ꯃꯐ꯭ꯂꯔ ꯑꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯐꯤꯔꯥꯜꯒ ꯃꯆꯨ ꯃꯥꯟꯅꯅ ꯁꯥꯕꯅꯤ꯫ ꯃꯁꯤ ꯃꯐ꯭ꯂꯔꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯃꯇꯝ ꯑꯁꯤꯗ ꯊꯤꯒꯠꯂꯛꯏ, ꯂꯩꯗꯒꯤ ꯊꯤꯒꯠꯂꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯈꯤꯕꯅꯤ꯫ ꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯁꯤꯜꯄꯤꯅ ꯁꯥꯕꯅꯤ ꯃꯐ꯭ꯂꯔ ꯑꯁꯦ ꯌꯥꯝꯅ ꯈꯨꯠ ꯐꯩ, ꯈꯨꯠ ꯍꯩꯕ ꯐꯤꯁꯥꯕꯤ ꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ, ꯃꯇꯝ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫